ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯟꯆꯦꯟꯕꯒ ꯗꯤꯄꯥꯂꯤꯒ ꯑꯕꯨꯡꯉꯣꯒ ꯗꯤꯄꯥꯂꯤꯒꯗꯤ ꯏꯆꯦ ꯍꯣꯏꯗ ꯊꯥꯈꯤꯕꯅꯦꯕ ꯁ꯭ꯋꯥꯡ ꯇꯨꯔꯦꯟ ꯃꯥꯡꯃ ꯑꯗꯒꯤ ꯌꯦꯜꯂꯣꯁꯤꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯗꯣ ꯃꯣꯏꯁꯨ ꯂꯣꯏ ꯊꯨꯝꯃꯤ ꯏꯃꯨꯡꯒ ꯂꯣꯏ ꯆꯪꯉꯦꯅ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗꯦ ꯁꯤꯗꯁꯨ ꯁꯤ ꯂꯩꯔꯛꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯅ ꯑꯩ ꯅꯥꯟꯊꯨꯅꯤꯀꯣ ꯑꯃꯨꯛ ꯂꯩꯔꯛꯁꯦ ꯇꯨꯔꯦꯟꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯈꯣꯡꯇꯤ ꯀꯥꯕꯛ ꯀꯥꯕꯛ ꯎꯏ ꯌꯧꯅ ꯇꯨꯔꯦꯟꯒ ꯆꯞ ꯃꯥꯟꯅꯔꯦ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯤꯗ ꯁꯤ ꯏꯁꯤꯡꯁꯦ ꯊꯤꯡꯕꯤꯗ꯭ꯔꯕꯅꯤꯅꯅꯦ ꯏꯁꯤꯡꯁꯦ ꯊꯤꯡꯗ꯭ꯔꯕꯅꯤꯅ ꯂꯣꯏ ꯆꯦꯟꯁꯤꯜꯂꯛꯑꯦꯕ ꯂꯩꯔꯛ ꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯆꯪꯁꯤꯜꯂꯦ ꯑꯁ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤ ꯌꯦꯡꯉꯨꯅꯤ ꯃꯅꯤꯡꯁꯦ ꯏꯕꯦꯝꯃ ꯁꯤꯗ ꯏꯁꯤꯡ ꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯏꯍꯦ ꯁꯣꯝ ꯌꯦꯡꯉꯣ ꯁꯣꯝꯒꯤ ꯂꯩꯔꯛꯁꯦ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯊꯤꯡꯈ꯭ꯔꯦꯕ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯂꯩꯔꯛꯁꯦ ꯆꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯡꯒꯥꯟ ꯑꯅꯤꯁꯦ ꯂꯣꯏ ꯊꯤꯡꯉꯦ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯏꯁꯤꯡꯁꯦ ꯄꯤꯛ ꯊꯜꯂꯦ ꯑꯁ ꯁꯤꯅ ꯑꯩꯒꯤ ꯏꯕꯨꯡ ꯌꯥꯏꯃꯒꯤꯅꯦ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯊꯨꯝꯖꯤꯜꯂꯦ ꯁꯤ ꯊꯨꯝꯃꯦ ꯁꯤꯒꯤ ꯃꯃꯥꯡꯒꯁꯤꯗꯩ ꯊꯨꯝꯃꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯅꯣꯔꯦꯟꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯑꯧ ꯇꯧꯔꯣꯏꯌꯦ ꯑꯁ ꯂꯣꯏ ꯆꯣꯠꯂꯕ ꯈꯪꯗꯦꯗ ꯑꯩꯅ ꯁ꯭ꯋꯥꯏꯗꯒꯤ ꯏꯁꯤꯡꯗꯒꯤ ꯆꯣꯠꯄꯁꯤꯅ ꯍꯩꯅꯗ꯭ꯔꯤꯁꯦ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯅ ꯁꯤꯗꯒꯤ ꯉꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯊꯨꯝꯖꯤꯜꯂꯦ ꯁꯤꯕꯨꯗꯤ ꯆꯪꯉꯛꯇ꯭ꯔꯦꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯐꯖꯅ ꯆꯪꯉꯛꯏꯕ ꯒꯥꯔꯤꯗ ꯂꯣꯏ ꯄꯨꯊꯣꯛꯑ ꯊꯝꯃꯝꯃꯤꯗꯣ ꯁꯤꯗ ꯂꯩꯁꯨ ꯑꯗꯒꯤ ꯃꯔꯣꯏ ꯑꯗꯒꯤ ꯀꯔꯤ ꯁꯤꯡ ꯑꯉꯥꯡꯕ ꯔꯦꯠ ꯁꯤꯡ ꯃꯃꯜ ꯌꯥꯝ ꯇꯥꯡꯕ ꯑꯗꯨꯒꯗꯣ ꯂꯣꯏ ꯊꯥꯕꯅꯦ ꯂꯣꯏꯅꯃꯛ ꯁꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯆꯦ ꯍꯣꯏꯗ ꯈꯔ ꯁꯥꯐꯩꯌꯦꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯩꯍꯜꯂꯨꯕꯅꯦꯕ ꯉꯔꯥꯡꯁꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗꯒꯤ ꯏꯁꯤꯡ ꯈꯔ ꯆꯪꯁꯤꯟꯕ ꯍꯧꯔꯛꯑꯦ ꯍꯤꯡꯒꯣꯜꯗ ꯑꯗꯨꯒ ꯑꯍꯤꯡ ꯄꯨꯡ 3 ꯇꯥꯔꯦ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯌꯨꯝ ꯆꯪꯉꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯨ ꯃꯊꯛꯇ ꯊꯥꯡꯒꯠ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯁꯨ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯝꯒꯤ ꯂꯣꯏꯁꯤꯟꯕ ꯑꯗꯒꯤ ꯁꯣꯔꯣꯛꯀꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃ ꯍꯣꯟꯕ ꯈꯣꯠꯄꯗ ꯋꯥꯖꯔꯕ ꯑꯗꯣ ꯏꯁꯤꯡꯗꯣ ꯆꯥꯎꯔꯛꯑꯕꯅꯤ나 ꯃꯣꯏꯁꯨ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯄꯗ ꯃꯣꯏ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯉꯁꯥꯏ ꯄꯨꯡ 5 ꯇꯥꯔꯦ ꯃꯣꯏ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯕꯨꯒꯤ ꯃꯄꯥ ꯅꯨꯔꯦꯟꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯦꯜꯁꯟꯒꯅ ꯂꯧꯕꯤꯔꯨꯔꯦ ꯑꯩꯈꯣꯏ ꯅꯦꯜꯁꯟꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯅꯦꯜꯁꯟꯁꯦ ꯑꯩꯁꯦ ꯑꯕꯨꯅꯥ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯅꯦ ꯃꯥꯗꯤ ꯌꯥꯝ ꯋꯥꯡꯉꯦ ꯃꯥꯅ ꯑꯣꯏꯅ ꯄꯣꯔꯒ ꯄꯨꯕꯤꯔꯛꯑꯦ ꯗꯤꯄꯥꯂꯤꯁꯦ ꯑꯁ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯁꯤꯅ ꯅꯤꯡꯊꯧꯕꯨꯡꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯇꯣꯛ ꯏꯔꯦꯟ ꯃꯄꯥꯟꯒ ꯑꯗꯨ ꯀꯥꯏꯔꯛꯄ ꯃꯣꯏꯒꯤꯗꯨꯗ ꯀꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯆꯨꯝꯊꯔꯛꯑꯒ ꯏꯁꯤꯡꯁꯦ ꯈꯪꯍꯧꯗꯅ ꯆꯥꯎꯈꯠꯂꯛꯄꯅꯦ ꯃꯣꯏꯒꯤꯁꯤꯅ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯁꯥꯏꯗꯤ ꯐꯖꯔꯦ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯉꯥꯛꯇ ꯅꯪ ꯐꯥꯅꯧꯗ꯭ꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯒꯤꯕꯅꯤ ꯑꯃꯨꯛ ꯂꯧꯔꯒ ꯍꯜꯂꯦ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯤ 2 ꯑꯃ ꯏꯁꯤꯡ ꯆꯥꯎꯋꯦꯅ ꯆꯠꯈꯤꯕ ꯃꯐꯝꯗꯨꯅ ꯍꯦꯟꯅ ꯊꯨꯡꯒꯠꯂꯛꯑꯦ ꯂꯦ ꯕꯦꯛ ꯁꯤꯒ ꯀꯥꯏ ꯌꯧꯔꯦ ꯍꯥꯏꯅꯣ ꯃꯅꯨꯡꯗ 이몽들아 ꯏꯆꯥ 2ꯁꯦ ꯂꯧꯔꯨꯔꯦ
ꯄꯣꯔꯒ ꯄꯣꯔꯛꯏꯅꯦ ꯃꯣꯏ ꯕꯕꯥ ꯅꯣꯔꯦꯟꯅ 저거 나가라고 잠깐만 난 그래도 졸업하라 프리터 어 아두 나콩 시다 하나 가이드는 하면 되지 이bun가 시다 이신지나 하나 함도록 토이 나오게 되기는 자르도 이제 자르도 시대로 있자 자서 보는 어 jadi pada adu na hana hamu saniya sing chat pa yar ya lu ra bane man yim da chani ne hai Sino to sa khage kai sa so ga dai ban charge postare hazik kisifwe sansriyam phazar isum Lergana si turena karamano sorokna karamano sibu sibu turena karamano sorokna karamano yan tadre loin thumme somda yoro chenjale asomang madagi loin chenjale to sorok lambi de loin chenjale na phajjare khoirom da này để thấy nhưng mà chỉ phá ra đấy làm chính này đấy thì đang bắn thì mới bắn gì là được rồi Sina kalidi pajare sumana thome hoje hindi singyengo arang turendagi pasallena thingobune da somde jendare hoje pura 이제는 과기 가리에 타우싱도 진짜 걸었다. 더불어 하이두어봐. 아들이 또 수망들 루트로 신도 따이기 봐. 아들이 한국 부상들이 봐. 그게 가지고 좀 시로 다이 만웅 디감 보면 두관 마신 용 만웅